Community Masen Nungsina Handanaba Senba Amadi Manipur Butugainaba Honorable Kuki Human Rights Council Gimatakta Action Lokanaba Manipur Meitei Pangal Dr. Muzamil Khan State Director International Human Rights Federation Ngarang Delhi the Labor Human Rights Commission da Setha Krahadi Border fencing ki thabak kaibu kaiwebagi hodrong hoba utoga manare Home Ministry ki officials singna yengsilam labasu ngamkhigi sambal amuka su thudeklam lahari Manipur da leminarakliba phuruk kanglop singi manungdagi singi phuruk kharana Manipur ga Myanmar ga taina bangam khai paring da FMR amuhana sanahan ga dabane amasung ngam khai paring asida sambal khaba yaroi habagi demand torak labasu state asigi tampaki miyoi singna de ngam khai sambal khana ba mari lena ba lengak ta taksindun lakpadagi ngam khai paring da kharak liba sambal sing amukta natana thengkhang ani ahumlakta thudekpa amasung sambal khaba da sijina ba yot sing huranduna Pukibagi Todok Sing Leptana Torakpana Ngam Sambal Kabagi Taba Asikabu Kewebagi Utong Ahobaga Pankakna de Habiare Ministry of Home Affairs the local Poleba Asigi Security Tabaki Manungsana India Masung Myanmar Aniga Taina Bangam Kaiparing the Marwena Manipurga Taina Basaruk Tangam Kaiparing the Sambal Kabagi Tabak Sataraklabasu Kanagum Makarana Ministry Gitaba Asikabu Kewebagi Utong Ahoba Hanaba Tawena Honaraklabra Habagi Wahang Toraklay Mamang Thagi Aniki Numidang the Sandal District ki Molsam PS na Kualiba Sang Paul Village ki area Oiba border pillar number 67 amasung 68 ki marakta khaba ngamkhai ki sambal ki sarukta ki meter sam ga yankhai de ki sani rong ge oiga da yot ki sambal se kak thatuna mahan tahan kraba matu numit ni phumanga ni rom sujalak pada nahan ahing da su police station asima ki manung chaliba new somtal dagi aibong jang khul phawb ki marakta khaba yot ki sambal se meter sani yankhai rom dagi sohum rom phawb ki sangda sanga da saruk sing kak thatuna thudek rom le hari ngamkhai sambal khaba ki manung chana yot ki sambal sing adu hadak ti yung Khaba Kuidribane, Nanumidangaram Powder Karisu Taudan de Horaga, Ngara Ayo Angan Mudadi Meters Sani Yankaidagina, Sohomlom, Sanga the Vasaruk Singi Sambalgi Yotki Makong Sing Kaktalaga. Thudeklame hairi ngarang mudangaram phawbada di thawdoasi kanana karigida maksa tharam libano haiba sabsana khangbanga khidrei mamang da sumore PS na konba border pillar number 77 ki manakta khabanga khai gi sambal gi yot ki yumbi taramanga kakthatuna huran khibagi thawdok lai khrabane ngamkhai sambal khab gi thabak sing handak ta su ministry asigi border management gi secretary Dr. Rajendra Kumar na lusungba tim amana laktun hakthengna na yengsilom khibane home ministry gi makhada paikhalak ne bangam khai sambal khab gi thabak tang hak laitana akai Toy Tohalapagi Mayok Tamarilenaba police station sing na case sing lokalaga Tizinbagi Tabak Satare Harabasu as if power the Todok sing as the Senaba Mioshing Pava Punba Amadi Makoin Huran Kiba Sambalgi Saruk sing recover Tauba Masung Sambal Tudek for the season of Kuzukulizing Pagatbagi Tabak delay Tribune Pausana Makatana High More PSK jurisdiction Dagi Hauraga Monsam PSK jurisdiction Pawagi Manung the Kabang of Kagi Sambal sing Kaktatlaga Huran Kiba Masung Ama Ata Tohalagniba Manipura Masung Yunel Legaka So taunariba militant group singda yaudaba duga May 3, 2023 dagi haurakiba Manipur gi land asigi manungda Sursanpur area da Kuki Jo singna nauna semba Village Volunteer Eastern Zone BBEZ haina mingthonba amasung Myanmar da base toba Kuki National Army B amadi Tamu area da operate tawduba People's Defense Force PDF ka khusamnaraga satharakpo oirangani haibagi thajaba khunja singna phongdoknarakle maramdi militant sing asina Myanmar gi ngamkhai manungda leibada khudong chadraba matamda Manipurom da amuk sensilaktuna leiba yanaba aduga Myanmar da so amuk sangsinduna makoigi activity sing satabada khurau thangduna ba thawaina sambal sing asi lehanduna bohonarakpo oigani hairi panbaya abadi May 4, 2025 to Susantal district ki New Somtal area da Myanmar rom da gi aphaba makhal gi kusukhulai matik chana paiba Myanmar da base toba Kukizo gi militant sing na Manipur gi ngamkhai lansilakpada Assam Rifles ki khutpu amaga khuthokna bada militant tara sikibane makoidi gi AK-47 rifles taret M4 rifle ama RPG launcher ama single barrel breech loading rifle mari yauna atai khuchukulai sing phangkhibani hairi Anaubalenga ama sembagi matang da BJP ki MLA amaga sin khummanadre haidi haujimaki oina di soidana lenga semlagani habki chapchaba wafam lai trimali haina September phongdorakre amaromdana MLA amana mo January 26 ki mamangda anaubalenga leiragani habki chapchana thajaba leire haina kebana phongdorakre Manipur da anaubalenga ama semnaba legislature singsu punsinaduna sem saduna leidi adum oinamak haujimaki oina dilenga adu soidana semlagani habki chapchaba wafam laiterba male hana speaker ti ai September phongdorakre nakala maromdana thasigi kunga taruki mamangda Manipur da anauba popular government ama leiragani habki chapchaba thajaba
adu BJP gi MLA ama oina laijai haina Pasoi Assembly Constituency gi MLA Sapau Kunjakesor Allies ki bana phongdokhre अथुबद गवर्नमेंट सेमलकने हाइबगी आशा लेते हाइना एल सोसिंद्रोना फोंदोखरे प्रेसिडेंट रूल लेरिबा स्टेट असिदा बीजेपी गी लेंगा अमुक हंजिलगनी हाइना रिंगै चेरा असिदा पार्टी असिगी लेरिबा एमएलए सिंगे मनुंगदा मागी ओइबा वाफम सिंग फोंदोकनरकपना मियामदा हेना चममनबा फिबम अमदा लेहले ममाग सहिगी फेब्रुवारी 13 दगी थमलकिबा प्रेसिडेंट रूल असिना सही फाद्रिङै अमसुंग थासी कुनगनि पांदगी हौगदौरिबा पार्लियामेंट की बजट सेशन असिगी मांगोइना सेंटर दा लेंगा पारिबा बीजेपी ना स्टेट असिदा की लेंगा सोदना सेमलकनी हाइबगी पार्टी की लेरिबा एमएलए अयाबना थाजना फोंदोकनरी स्टेट असिदा लेरंबा गवर्नमेंट मिनिस्ट्री औरंबा खुराई एस्टेब्ली कंस्टिट्यूएंसी दगी कारखिबा बीजेपी के एमएलए लाइसांगथेम सुसिंद्रो मैतै गा अखनना उनाबा अमददी महाना फोंदोरकपदा स्टेट असिगी हौजिकी ओइदबा फिबम असिदा फेब्रुवारी 13 गी ममांगदा पॉपुलर गवर्नमेंट सेमलकनी हाइबगी आशा लैते हाना फोंदोरखरे माना मखा ताना हाइ मणिपुर पॉपुलर गवर्नमेंट लाकपा हाइबसी इंडिया गवर्नमेंट की मखुत लैखरे लैरिबा प्रेसिडेंट रूल की लेंगा असी इंडिया गवर्नमेंट रूल तौरिबनी मयामनदी गवर्नमेंट लाकपदा थाजरंबा याय अदुबो अहाकी ओइनदी लैरिबा फिबम असिदा थाजबा वाटले अमसु आशा लैते हाना फोंदोरखरे गवर्नमेंट कुकीजो की खुलाई पाइबसिंग सेक्शन वाफम थमखरे सु ग्रुप की डिजिग्नेटेड कैंप तरेट अथुबदा होंदोकनबा खंगनखरे हारि सेंटर मणिपुर गवर्नमेंट इंग तप लेहनब खुयेक पिनरिबा कुकीजो की खुलाई पाइब लुपसिंग की मथक्ता यूनियन होम मिनिस्ट्री की मकोक थोबा ऑफिशियल मणिपुर गवर्नमेंट की मकोक थोबा ऑफिशियल सिंगना रिव्यू तौबगा लोइनाना सेक्शन वाफम थमखरे करिगुंबा याना वारोल की वांगमदा ग्राउंड रूल सिंग थुगाइरबदी एक्शन लौगनी हाइखरे युमसकैसे नुमिता गुवाहाटी द जॉइंट मॉनिटरिंग ग्रुप न चथकिबा रिव्यू मीटिंग अदुदा कुकीजो इंसर्जेंट ग्रुप का तौनकिबसु सस्पेंशन ऑफ ऑपरेशन की ग्राउंड रूल रिव्यू तौखिबगा लोइनाना तंपाकी मफम सिंगनकना लेबा डिजिग्नेटेड कैंप तरेट अथुब मतमदा होंदोकनबा खंगनखे एक्सटोर्शन की थबक लेपतुना मखोगी कैडर सिंग कैंप सिंग लेंगदना लेगदबनी हाइना खंगनखरे हाइरि जॉइंट मॉनिटरिंग ग्रुप असिदा मिनिस्ट्री ऑफ नॉर्थ ईस्ट एडवाइजर ओइरिबा एके मिश्रा इंटेलिजेंस ब्यूरो के ऑफिसर सिंग अमसुंग मणिपुर गवर्नमेंट के ऑफिसर सिंगना पुल्लगा सेमबने ऑफिसर सिंग अदुना चथकिबा ग्राउंड रूल रिव्यू मीटिंग अदुदा यूपीएफ यूनाइटेड पीपल्स फ्रंट केनो कुकी नेशनल ऑर्गेनाइजेशन की मिहुसिंग सरुक याखे मिफम अदु मणिपुर दा इलेक्टेड गवर्नमेंट अटेंड मतम लाक्लब याय हाइना पानरिंगै चेरक पांथोखिबने मणिपुर गवर्नमेंट आईडीपी सिंग मसा की मयुम दा हंजल हनब होनरिंगै चेरक कुकीजो इंसर्जेंट ग्रुप सिंगना अटैक तौरक सिगी मतंग दसु मिफम अदुदा एके मिश्रा की माइकैदगे अकनबा वाफम थमखे पुलिस की माइकैदगे सु आईडीपी सिंगना मयुम दा हंजन होनबदा थेंखांग अनिरक कुकीजो की खुलाई पाइब सिंगना अटैक सथरके हाबसि कन्फर्म तौखरबने अदुबु हाइदिबा खुलाई पाइबसिंग अदु सुदा यावबा ग्रुप ला हाइबदि चपचाना कन्फर्म तौबा ngамदना लैरिबने मिफम अदुदा मसक थोकप फल अमतदि फंगबा ngамखेदे अदुबु आईडीपी सिंगना मयुमदा हंजनबा होनबदा अटैक तौरकपगी थौदो अनि अदुगी मतंगदा खनबगा लोइनाना मतुंगदा सिगुम थौदो अमुहना थोहंदनबो वाफमसु एके मिश्रागी माइकैदगी सु ग्रुप दा खंगनखे स्टेट असिदा इंग तप फिबम हंजल हननबगी दमकता तंपाक नगनना लैरिबा सुगी डिजिग्नेटेड कैंप तरेट अटेंबा मतमदा होंदोकपा मथौताई सुदा लेरिबा ग्रुप सिंगी कादर मसिंग रिवेरिफिकेशन की थबक तप थबा मरमना स्टाइपेंड पीदना लेरिबा सिगी मतंगदा सु मिफम अदुना खनखि हाइरि मिफम अदु गुवाहाटी दा सुदा लेरिबा कुकीजो की खुलाई पाइबसिंग अमसुंग एमएलए सिंगा पुन्ना मिफम पांगथोक्तुना नौना सेमगदौरिबा मणिपुर गवर्नमेंट सरुक यागद्रा नत्रगा यारोद्रा हाइबगी वारेप लौखरबा मतुंगदनी 2027 की मणिपुर लेजिस्लेटिव असेंबली की मिखल ममांगदा कुकीजो सिंग द यूनियन टेरिटरी पीगने हाइबगी थाजबा वाफम अइबा जेरोल ओइना पीरबदी गवर्नमेंट सेंबद सरुक याबा हाइबा वारेप अदु लौखरबा मतुंगदा मिफम अदु पांगथोखिबने हाइरि सेपरेट एडमिनिस्ट्रेशन की डिमांड तौरिबा कुकीजो एमएलए तरा के मनुंगदा एमएलए अहुमदी सेमगनि हाइरिबा पॉपुलर गवर्नमेंट मिनिस्ट्री फंगनबा होनरि हाइना फोंदोरखरे 2023 की मे 3 दगी हौरखिबा मणिपुर क्राइसिस असिदा मणिपुर थुगाइदुना लेजिस्लेचर यावबा यूनियन टेरिटोरी की डिमांड तौरिबा कुकीजो एमएलए तरा के मनुंगदा मणिपुर थमलिबा प्रेसिडेंट रूल असि लौथोक्तुना अथुबा मतमदा लुचिंबा अमा खंदुना सेमगनि हाइरिबा पॉपुलर गवर्नमेंट असिदा मिनिस्टर की फम फंगनबा सेंटर की मकुक थोंबा लुचिंबा सिंगदा अकनम ओंगदा लॉबी तौरी हाइना पावगी सोर्स अमना हाइरि पावगी सोर्स असिना हाइ गुवाहाटी द केनो अमदी यूपीएफ ना कुकी मियामना तालिबा सेपरेट एडमिनिस्ट्रेशन की पॉलिटिकल
demand asiga mari lenana pangthokiba mifamda kukijo MLA taramak yawnana bakhanganke adubu hairiba mifam aduda MLA manga natana lemhoriba MLA manga di saruk yakhide mifam aduda saruk yakiba MLA manga adudi shaitu esigi MLA haukolet kipgen henglep esigi MLA lejama haukip singat esigi MLA chilunthang waluna saikot esigi paulilan haukip amadi kangpokpi esigi nepsa kipgeni hairi mifam aduda saruk yakidaba MLA manga adudi saikol esigi MLA kimnaw haukip hangsing technopol esigi letpau haukip sursanpur esigi MLA Khote Thalon esigi bungjagin barte amadi tipaimuk esigi MLA ngursang nur sanate ni hairi paugi source asina makata na hai Guwahati da pangthokiba mifam aduda saruk yakidaba MLA manga asigi manungda MLA LM Khote bungjagin barte amadi ngursang sanate hauze athuba matamda PR gi lenga lokthuktuna anauba lenga ama semgani haina center gi maikaidagi paikhalak ni bathawrang asida saruk yaduna minister phanghauna ba center da lairiba BJP gi lusingba singda akanama ongda lobby tawri haidi panba yabadi haujik lairiba kukijo MLA tara asigi manungda MLA taret na BJP MLA anina KPA amadi lemhoriba MLA amana independent ni 2025 ke February 13 da India lagakna Manipur State Assembly bu Article 356 ke makhada suspended animation thamduna ngasi phawba thamlakliba president role ase lakliba February 13 thoida sahi ama phargani makhata na president role thamlabadi constitutional crisis thorakadaba amadi laiba asigi tonga ba state sing da pangthokadaba mikhal asida BJP gi image kannana bagi damak tangai fadana tha asigi manungda Manipur da anawbolu singba ama khanduna popular government ama semlanaba center gi maikaidigi akanama ongda honari hairi Manipur thokliba ethnic crisis asilega na laksinba ngamle haina utlabagi damak tangai phatana semgani hairiba Manipur gi anawbolega asida kukijo MLA khara susoi soidana yahonaba center gi maikaidigi akanama ongda honari hairi ningsingba yabadi Guwahati da pangthokiba kuki su group KNO amadi KNF na sinma kuki CSO amadi MLA sing yawba mifam aduda kukijo miyamna taliba legislature yawba union territory gi demand ase support tawgani haibagi aiba serol pidra kuki zomiam da center amadi state ki maikaidagi thajaba pidrabadi semgani haiba Manipur gi anawba lenga adu da support tawroi haina su warep lawkiba laikhrabane leiba asi kainaba honaраklabadi siba sangba khangdana thabak kya paikhalaklo haningai leite haina korawangba khumanna phongdokhrei yelhomi ama oina idamda masibu lenga kloisingna kainaba honaраklabadi siba sangba bafharjo thiraktana thabak thoram kya paikhalaklo haningai leite haina ipsa amadi KSR sinduna Manipur Press Club ta pangthokiba demographic imbalance in Manipur its impact and solution haina mingthonba lairik phongbagi thoramda arambai tengol gilusung puren korawangba khumanna phongdokhrei mahana makhata na haikhiba demographic imbalance ase iramdamda natana malenga oiba illegal immigrant ki chauraba issue amasu oilbani yamna maru oiba issue asibu na thaiduna miyamgi mihutni haina lairiba sing asina irei cha sing asibu na thainaba honaduna lairiba si yamna laibak thibane illegal immigrant sing asina ahan sangsalakar matong mathang makhoina tarokliba thabak thoramasi laibak miyamna khanglaba wafamne iramdamasida thokliba irang ase India lagakna senduna namfuda kanglop anigi marakta thokpa irang amani haina silakpa plan asida lenga ko singsu yausinduna miyamna kanglop ki irang oina uhaliba sisu yamna laibak thiba amane irang ase kuki Meitei gi oiba kanglop ki irang ate irang ase illegal immigrant oina changlakhiba kuki narco terrorist na yelhomi singi marakta thokpa lani haibasi miyamna khangadabani maroina illegal immigrant sing asina 2026 ki census asi maroina ngairakpani makhoibu legalize oihanabagi damok honariba sida iramdamasida lairiba akhang ahe CSO sing amadi lebak miyamna NRC tawgadabani haina lauriba sihana phongdokhe demographic imbalance habisi Congress BJP paliba matamgi wathongna te masi yamna kuiraba lisangsuna lakaba issue ni issue asi handakta pokhaibugi wafamni habisi miyamna khangadabani miyamki mihutsingna amana amada taisinaduna hauju phawbu lairiba si tokpiyu Congress BJP khaidoktana iramdamasi kandaba yade haba wakhalon adu thamduna kanglaipak se kannaba honabiyu aramai tengolgi maikaidagi su mafam da chatuna miyamda demographic imbalance ki matangda khanghanaba honaduna lakle hana phongdokhe Pambaina lusingba UNLF ki kedar masing lising amaga sanida hantanaba police tagi lutawkiba khulai sing pikhalangnaba khangan khre Ministry of Home Affairs ka santigi wari chathariba Meitei amasung kukijo insurgent group sing the ground rule violate tawdanaba amasung namhaduna sel khaibagi thabak sing chathadanaba Ministry of Home Affairs ki maikaidigi akanba warning tawkhre loinana Pambaina lusingba UNLF ki group sing na police tagi lutawkiba khuchukhulai sing April thagi aroiba saruk phawbagi manungda police armory da
deposit tawna ba khangankre Kuki jo group singbu ground rule ngakna chatnaba amadi valley area gi akodada leiriba makhogi camp sing adu thadoklaga makhogi leiriba designated camp taret ta hongjinanaba khangankre haina hindu pawsegi report amana hairi KNU na sahi amakhakta da Myanmar lanmi lising ahumrom hat ki haina KNLA na phongdorakre haukiba sahi khakta da Myanmar lanmi amasung ethnic rivals singi marakta khuthona kibada Myanmar lanmi lising ahumrom hat ki haina Karen National Union KNU na phongdorakre Karen National Liberation Army KNLA ki arm wing ama oiriba KNU na haukiba sahi 2025 da leba adugi Motro district da nakalani gi marakta nongmai kapna bagi thodok ta lising amaga sama tram daram thoke Nongmai kapna bagi thodok singa do da Myanmar lanmi saniga marphumari sikhi amasung saniga yankai mapana asopa nangkhe haina tha sigi tarahumde da phongkiba KNU gi sahi gi report amana phongdorakhi sikraba lanmi singa do gi manung da operation commanders na chingba officer kya su yauki soklaba Myanmar lanmi singi manung da battalion commander ama major ama sergeant major ama amasung lance corporal ama yauki hairi KNU gi brigade 5 na haukiba sahi da junta lanmi gi administrative building tarane Shauna ama ata thohan ke KNU gi sahi gi report asida KNLA amasung mapang oina setminariba resistance group singi oina di asiana amasung aso upon yaukibagi report phongdorakpudi laikhide KNU gi report asina makha taraduna mamang sahi 2025 ta Myanmar lanmina lau singu tawduna hingbagi lambi thiriba misam singi mathakta landa saniga kunithoi chathake junta lanmina drone amasung artillery galoinana nongthaktagi landa chatharakibada misam nipan hatke amasung kontra nipana aso upon hanki hari US na pung kunmari gi manungda Iran da landabagi oithokpa lei haina European official na phongdorakre Iran laiga ki mayakta khongjang loisingna akanba ihausa thaduna laktangai chera asida United States na khongjang loisingbu sagatpaga loinana mathangi pung kunmari da Iran gi mathakta US na landabagi chawna oithokpa lei haina European official amana phongdokre Iran laiga ki mayakta khongjang changsinba yaukiba mioi ama thauri yanduna hatlagani haina Tehran na phongdokraba matungda President Trump na khongjang loi Irfan Soltani bu hatlabadi akanba action lokhatkani haina kihan khangan kibasu laikre Iran gi ihau asida hojik phawbada khongjang loi lising aniga chamri gi mathakta hatula khwaidagi tangdulai tadaba mafam ama oiri US ta base tawba human rights activist news agency na hojik phawbada khongjang loi lising aniga chamri sumna ahum sikre haidi Mikhalda muthatpa yaba muk sizinaki haibagi wathok oire hari Maharashtra gi Brahan Mumbai Municipal Corporation BMC gi mikhalasi pangthokibada bot thadakiba voter singi khutta bot thadakre haiba khangnaba taiba muthatpa yadaba muk adugi mahutta acetone sizinaduna muthatpa yaba muk oina sizinaki haiba wafam sandorakpadagi chawna wathok oikhre opposition party singna laina muthatpa yaba muk sizinakiba asi voter singda hanjan hanjan vote thada hanaba honakibani hairi adubu BMC na di wafam asi yumpham yaw dabani haiki masigi matangda state election commission na thijimba hokre hairi